BOSEM की लाइरिक फोंग की लेरिबा चे की स्कैमर से हाई लेवल इंक्वायरी कमिटी सेमदुना तिगत हन्नबा लोइनना सब स्टैंडर्ड ओइबा चे सप्लाई टोबा फार्म blacklist tawdabani haina Democratic Students Alliance of Manipur DESAM na BOSEM gate mamangda khongjang changshinkhre khongjang adu da academic session lising ani kuntaru ki lairik matam sana madi quality laina mairoi singda BOSEM na fangangadabani BOSEM gi substandard oiba che gi scam high level inquiry committee semduna ticket kadabani haina aiba placard ke asu sizinaki khongjang adu mari laina na DESAM gi president mayengbam somorjit maitain high class 8 fawgi mairoi singda BOSEM na fangangadori ba lairik asi matam sana mairoi singda fanganbaga loinana quality labor chain lairik namna bahaiduna DESAM na mamang thak kaya dagi mari lena basing da taksinduna laki adumakpu DESAM na thamki ba wafam na thaiduna quality laitaba chain lairik namba DESAM na thengnaki ba laire asigumba che ge scam asida senaba sing high level inquiry committee am semduna thigatna ba BOSEM yauna Manipur governor da kangan ki ba laire adumakpu ngasi fawba scam asigi oiba inquiry committee semduna scam asigi matangta thigat handana lairi thawung asida na chegi scam asida education SK commissioner ke chauna chenare bra haibasi chingnaba DESAM da lairi haiki ne governor so koi da pijai sini athuma matam ni inquiry committee semdo thijala kan da masi gi service tender oi bache supply da ri farm je blacklist to budagi harakan hawrakan da masi gi mari le na ba pibam to punishment ma'am se pi basina tungda sugum base